ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯆꯕꯅꯤ ꯍꯥꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯕ ꯌꯥꯗꯕ, ꯃꯤꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯕ ꯌꯥꯗꯕ, ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯠꯅꯕꯤꯁꯤꯒ ꯌꯥꯅꯕ ꯌꯥꯅꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯍꯣꯡꯂꯛꯂꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯕ ꯌꯥꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯔꯤस्क ꯅꯦꯡꯕ ꯁꯤꯁꯇꯦꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯖꯨꯀꯦꯁꯟꯒꯤ ꯁꯦꯛꯇꯔꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯁꯤꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯕꯤꯖꯤꯅꯦꯁꯇ ꯑꯣꯟꯊꯣꯛꯇꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯕ ꯑꯗꯨꯃꯛ ꯌꯥꯎꯔꯛꯂꯤ꯫ ꯃꯁꯤ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯉꯁꯤꯃꯛ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ, ꯍꯦꯟꯅ ꯑꯗꯨꯝ ꯄ꯭ꯔꯣꯐꯤꯠ ꯂꯩꯗꯨꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤ꯫ ꯑꯇꯣꯞꯄ ꯁꯦꯛꯇꯔꯁꯤꯡꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯤꯕ ꯁꯔꯚꯤꯁ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯗꯛ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯀꯠ ꯑꯣꯏꯕ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯩ꯫ ꯑꯗꯨꯕꯨ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯅꯣꯂꯦꯖ ꯄꯤꯕ, ꯒꯥꯏꯗꯦꯟꯁ ꯄꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯃꯛ ꯍꯣꯠꯅꯖꯈꯤꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡꯅ ꯍꯣꯠꯅꯅꯤꯡꯗꯕꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯗ ꯑꯗꯨꯃꯛ ꯂꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯔꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯣꯞ ꯔꯦꯡꯛꯇ ꯂꯩꯔꯦ, ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯔꯦ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯑꯁꯤꯗ ꯇꯝꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯁꯨ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯏꯖꯨꯀꯦꯁꯟ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯤꯕ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯅ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯜꯐꯝꯁꯤꯡ ꯂꯧꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯖꯔꯕ ꯁꯥꯇ꯭ꯔ ꯑꯃꯗ ꯐꯪꯐꯝ ꯊꯣꯛꯄ ꯅꯣꯂꯦꯖ ꯑꯗꯨ ꯄꯤꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯞ ꯃꯥꯟꯅꯅ ꯃꯗꯨꯗ ꯇꯝꯂꯤꯕ ꯀꯣꯔꯁ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯑꯃꯨꯛꯁꯨ ꯀꯣꯆꯤꯡ ꯆꯠꯄꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯕꯒꯦ? ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯅꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯕꯨꯝ ꯇꯧꯔꯛꯂꯤꯕ ꯅꯧꯅ ꯍꯧꯒꯠꯂꯛꯂꯤꯕ ꯕꯤꯖꯤꯅꯦꯁ ꯈꯔꯒꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯥꯎꯠꯗꯦꯇꯦꯗ ꯑꯣꯏꯔꯕ ꯆꯠꯅꯕ ꯌꯥꯗꯕ ꯃꯇꯝꯒ ꯆꯥꯟꯅꯗ꯭ꯔꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯑꯍꯦꯟꯕ ꯅꯣꯂꯦꯖ, ꯚꯣꯀꯦꯁꯅꯦꯜ ꯅꯣꯂꯦꯖ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕꯁꯤꯡ ꯍꯥꯞꯆꯤꯟꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯅꯧꯕ ꯅꯣꯂꯦꯖ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁꯦꯁꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯇꯝꯒ ꯆꯨꯅꯕ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯗꯨꯕꯨ ꯃꯦꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯍꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯚꯣꯀꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯅꯣꯂꯦꯖ ꯐꯪꯒꯗꯕ ꯀꯣꯔꯁ ꯀꯌꯥ ꯑꯃ ꯄꯨꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯔꯁꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯅ ꯄꯨꯔꯛꯂꯕꯅꯤꯅ ꯃꯁꯤ ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯔꯕ ꯀꯣꯔꯁꯁꯤꯡ ꯑꯁꯤ ꯃꯐꯝ ꯈꯔꯗ ꯆꯨꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯟꯗꯨꯅ ꯇꯧꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯅꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯨꯝꯂꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯕ ꯀꯣꯔꯁꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯦꯟꯐꯝꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗꯒꯤ ꯈꯣꯝꯒꯠꯂꯤ꯫ ꯃꯈꯣꯏꯅ ꯈꯣꯝꯒꯠꯂꯤꯕ ꯄꯩꯁꯥ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗ ꯐꯪꯍꯜꯂꯤꯕ ꯀꯥꯟꯅꯕ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛꯅꯁꯨ ꯌꯦꯡꯅꯗꯦ꯫ ꯑꯦꯖꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯔꯗꯗꯤ ꯇꯥꯛꯀꯗꯧꯔꯤꯕ ꯀꯣꯔꯁ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯐꯥꯎꯕ ꯂꯩꯇꯅ, ꯃꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄ ꯉꯝꯕ ꯅꯣꯂꯦꯖ ꯂꯩꯕ ꯑꯣꯖꯥ ꯐꯥꯎꯕ ꯂꯩꯇꯅ, ꯃꯌꯥꯝꯅ ꯇꯧꯅꯩ ꯍꯥꯏꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗꯒꯤ ꯄꯩꯁా ꯈꯣꯝꯒꯠꯂꯒ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯇꯧꯗꯨꯅ ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕꯒꯤ ꯃꯃꯤꯁꯨ ꯑꯗꯨꯃꯛ ꯎꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯊꯪꯗꯅ ꯃꯦꯇꯔꯤꯌꯦꯜꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ꯫ ꯍꯧꯖꯤꯛ ꯃꯦꯗꯤꯀꯦꯜ ꯑꯃꯁꯨꯡ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯍꯤꯗꯥꯛ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯆꯨꯝꯅ ꯌꯣꯟꯒꯗꯕ ꯃꯃꯜ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯁꯤꯡꯗ ꯄ꯭ꯔꯦꯁꯀ꯭राꯏꯕ ꯇꯧꯍꯟꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯑꯍꯦꯟꯕ ꯃꯃꯜꯗ ꯑꯇꯣꯞꯄ ꯃꯃꯤꯡꯗ ꯌꯣꯟꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯁꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔ ꯑꯁꯤꯗꯁꯨ ꯇꯞꯅ ꯎꯔꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯁꯥꯇ꯭ꯔꯅꯦ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯌꯨꯅꯤꯐꯣꯔꯝꯁꯤꯡ ꯂꯩ꯫ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤꯗ ꯂꯣꯒꯣ ꯅꯝꯗꯨꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯁꯨ ꯉꯁꯤꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃꯒꯨꯝꯅ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯅ ꯃꯈꯣꯏꯒꯤ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯃꯈꯣꯏ ꯈꯛꯇꯅ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯒꯗꯧꯔꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯗꯤ ꯆꯦꯛ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯃꯥꯔꯀꯦꯠꯇ ꯌꯣꯟꯅꯔꯤꯕ ꯄ꯭ꯔꯥꯏꯁ ꯑꯗꯨꯗꯒꯤ ꯗꯕꯜꯗ ꯍꯦꯟꯒꯠꯅꯗꯨꯅ ꯍꯧꯖꯤꯛꯁꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯃꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯁꯤ ꯇꯞꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝ ꯄꯥꯛ ꯆꯥꯎꯅ ꯍꯧꯖꯤꯛꯇꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯦꯛꯁꯄꯥꯟ ꯇꯧꯔꯛꯈ꯭ꯔꯦ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯌꯨꯅꯤꯐꯣꯔꯝ ꯗ꯭ꯔꯦꯁꯇ ꯈꯛ ꯇꯧꯔꯝꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯆꯪꯂꯤꯕ ꯑꯇꯣꯞꯄ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯗꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁ꯭ꯀꯨꯜ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛꯁꯤ ꯁ꯭ꯀꯨꯜꯒꯤ ꯂꯣꯒꯣ ꯅꯝꯕ ꯅꯣꯠꯕꯨꯛ ꯁꯤꯖꯤꯟꯅꯗꯕ ꯇꯥꯔꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯁ꯭ꯀꯨꯜꯗꯒꯤ ꯂꯩꯕ ꯅꯣꯠꯕꯨꯛꯁꯤꯡ ꯑꯗꯨ ꯄꯥꯏꯍꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯛꯂꯤ꯫ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ 10 ꯄꯤꯕ ꯅꯣꯠꯕꯨꯛ ꯑꯗꯨ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ 10ꯗ ꯌꯣꯟꯒꯗꯧꯔꯤꯕꯅꯤ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯗꯨꯗ꯫
ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ NCERT ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕꯣꯔꯗ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯏꯁꯥꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯗꯒꯤ ꯂꯩꯗꯕ ꯇꯥꯔꯒꯗꯤ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯌꯧꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛ꯫ ꯃꯊꯪ ꯑꯁꯤꯅ ꯍꯣꯁꯇꯦꯜ ꯑꯃꯁꯨꯡ ꯀꯣꯆꯤꯡ ꯁꯦꯟꯇꯔꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁꯁꯤꯡ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯔꯦ ꯍꯥꯏꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯏꯖꯨꯀꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥ ꯀꯌꯥ ꯑꯃꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯇꯝꯂꯤꯕ ꯆꯞ ꯃꯥꯟꯅꯕ ꯀꯣꯔꯁ ꯑꯗꯨꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯀꯣꯆꯤꯡ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨꯗ ꯍꯣꯁꯇꯦꯜꯗ ꯂꯩꯕꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯑꯃ ꯂꯩꯔꯛꯂꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯨꯗꯣꯡꯆꯥꯗꯕ ꯂꯝ ꯂꯥꯞꯅ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯖꯅ ꯄꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯍꯦꯟꯅ ꯇꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯁꯇꯦꯜꯗ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯀꯣꯆꯤꯡꯗ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯅꯠꯇ꯭ꯔꯒꯅ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗ ꯃꯍꯩꯔꯣꯏ ꯑꯃꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯇꯝꯒꯗꯧꯔꯤꯕ ꯀꯣꯔꯁ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯔꯦꯄ꯭ꯌꯨꯇꯦꯗ ꯑꯣꯏꯕ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯐꯤꯁꯀꯤ ꯃꯃꯜ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯄꯤꯕ ꯇꯥꯔꯒꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯑꯇꯣꯞꯄ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯏꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒꯅ ꯍꯣꯁꯇꯦꯜꯁꯤꯡ ꯑꯁꯤꯗ ꯂꯩꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯥꯛꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯅ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯗꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯇꯥꯛꯍꯜꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯇꯥꯛꯀꯗꯧꯔꯤꯕ ꯀꯣꯔꯁ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯇꯥꯛꯇꯅ ꯃꯍꯥꯛꯀꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯄꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯟꯐꯝ ꯊꯣꯛꯏ꯫ ꯃꯊꯪꯗꯅ ꯑꯦꯌꯔꯄꯣꯔꯠ ꯃꯣꯗꯦꯜ ꯐꯨꯗ ꯕꯤꯖꯤꯅꯦꯁ꯫ ꯑꯩꯈꯣꯏꯅ ꯂꯝ ꯑꯔꯥꯞꯄ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯆꯠꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯦꯌꯔꯄꯣꯔꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯄꯣꯠꯂꯝ ꯀꯌా ꯑꯃ ꯄꯨꯁꯤꯟꯕꯗ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯒꯗꯧꯔꯤꯕ ꯄꯦꯁꯦꯟꯖꯔ ꯑꯗꯨꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯣꯗꯦꯜ ꯑꯃꯗ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯀꯌꯥ ꯑꯃꯗ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯣꯏꯕ ꯍꯦꯜꯊꯇ ꯁꯣꯛꯂꯛꯇꯅꯕꯒꯤꯅꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯇꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯁꯤꯟꯕ ꯌꯥꯗꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯦꯟꯇꯤꯟ ꯑꯃꯃꯝ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯟꯇꯤꯟꯁꯤꯡ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯌꯥꯔꯦ ꯍꯥꯏꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯌꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠ ꯔꯦꯠ ꯃꯤꯌꯥꯝꯅ ꯂꯩꯅꯔꯤꯕ ꯃꯃꯜ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯅ ꯌꯣꯟꯁꯤꯟꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯍꯦꯟꯅ ꯈꯣꯝꯒꯠꯄꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯃꯗ ꯆꯪꯁꯤꯟꯕꯒꯤ ꯃꯃꯤꯁꯨ ꯑꯗꯨꯃꯛ ꯂꯩ꯫ ꯃꯁꯤꯅꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯤꯛꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔ ꯑꯁꯤꯗ ꯅꯧꯅ ꯕꯨꯝ ꯇꯧꯔꯛꯂꯤꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯕꯤꯖꯤꯅꯦꯁ ꯃꯈꯜ ꯈꯔ꯫ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤ ꯅꯠꯇꯕ ꯑꯗꯣꯝꯅ ꯈꯪꯕꯤꯕ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯅꯧꯅ ꯕꯨꯝ ꯇꯧꯔꯛꯂꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯡ ꯈꯪꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯅ ꯑꯣꯟ ꯇꯧꯕ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯁꯤ ꯅꯣꯡꯃꯒꯤ ꯁꯤꯊꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯁ꯭ꯇꯦꯠꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯏꯖꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯗꯕꯗꯒꯤ ꯁꯤꯊꯔꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯄꯩꯁꯥꯒ ꯂꯣꯏꯅꯅ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯆꯥꯎꯈꯠꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯑꯃ ꯏꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯊꯣꯛꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫